Masagi mayummaktada pigliba macha nupiga loinana mama macha siraga leiramle. Tabada yamna nungaitaba angakpa thawdok amagi manungsanna masagi mayummaktada mama macha ani punna siduna leiramle haire. Thawdosing asi ayuk pung 6 lom tabadu aida Wangoi police station gi manungchanba hawribi mayai lekai de thokibani. Lekhidraba mama macha ani dugi maming ningombam basanti sahi yangkai mapureba lekhidraba adhikari mayum thawba kawi. Aduga lekhidrabi macha nupi adugi maming na lansen bi kawi. Angang nupi macha du sumnatagi sahi 8 khakta mangaire. Haujuk phawbagi oina mama macha matau karamna siramne bino haiba sapchana khangma ngamdri. Kuki militant samapan changsillakpa army na SA da akupasing hangli. Myanmar dagi Kuki militant samapan changsillakhi haiba intelligence ki oiba wafam ga mari leinana akupa wafam khangalaknawa army na Manipur gi security advisor Kuldip Singh da hangkhre. Indian Army Spear Corps na X ta thagatpa post amada Kuki militant singi changlakpagi wafam asi yamna security gi oina yamna cheksina amadi hakchina lawgadaba wafam oi amasung athuba matamda mathau taba thabaksing lokhodaba security advisor gi office ta akupa wafam simpiraknawa haijakhre haire. Hauju fawbagi oina di akupa wafam sing army da khangalakpa laitri haina defense ki pawgi likhun amana phongdoragle. Thasigi kunda Imphal da pawmi singa unabada security advisor Kuldip Singh na Manipur manungda Myanmar dagi Kuki militant samapan changsillakle haina intelligence ki oiba paw leire madu aran bani haina praman tawdrabadi samada sama sumlaklani haina su phongdokhe. Panbayavadi Minister N. Biren gi office tagi Manipur Police ki DGP da iba amadi security advisor amasung chief secretary da copy piba Myanmar dagi ningthina train tawraba Kuki militant sing samapa lom changsillakle makhoi sing adumi kunthra gi group sing semlaga ngamkhai area da changsillaklaga leire amadi September 19 da maitei sing da akanba landa satharakadauri. Maram asina thabak lokhalakadabani haiba wafam thamkhibani chief minister gi office tagi thakhiba cherol adu social media da saithoraklaba matungda security advisor na madugi matangda pawmi sing da phongdokhibani. India amasung Myanmar gi marakta kilometer 1992 sangna ngamkhai punbaga loinana Manipur gi sarukta kilometer 10 rong ngamkhai sambal khaba natana atai mafam sing di iho hona leire. Myanmar ga ngamkhai puliba state sing di Manipur ga kilometer 349 Arunachal Pradesh da kilometer 9 Mizoram da kilometer 10 amasung Nagaland da kilometer 230 ni. India amasung Myanmar gi marakta leiriba ngamkhai paring sing yangsinabagi damak thabak Assam Rifles na tawbani. Babloo Loitongbam dagi lapna lebiyo. Human rights activist Babloo Loitongbam na Kuki militant sing da mateng pangli haina maran siraduna mahaka punna thabak tawminariba mioi sing na mangondagi lapna lebiyo haina maitai lipun tengol puba kaksingi maikai dagi akan mamong da cheksing watham lagle. Wafam asing asi Manipur Press Club ta pangthokiba pawgi mifam amada lupasigi tengol puba yumlembam Pradip Chandra na wafam asi phongdokhibane. Mahangna makhata na phongdolatuna hai maitai ama oiraga Kuki migrant phongna mateng pangduna hojik thokliba irang asisu maitaina Kuki da hobani haina aramba propaganda kaya sandoi masida sunatana tampaki mafam singda search amata leiba udre haiba wafam national media amagi interview da phongdokhiba leikre Kuki sina mateng pangniba Babloo Loitongbam ga sanminaribi mayo sing athuba matamda mangondagi lapthoktrabadi miya mamangda minga konana makhoina tawkhiba thabak sing khanghalagani haire mahangna makhata na maral siraduna hai mamang sahigi me da thokliba irang asigi haurakpa matamdasu PDF ki women wing gi commander Mary Maya Kobi nupi ama Imphal manungda leifam safam piduna lotuna thamnambagi wathok leikrabane masida sunatana hanagi miyangi mihut oiramba amadi makhogi macha masu singa loina duna India gi wangmada Babloo mu mateng pangduna foreign funding sing lokthabagi chap chaba khudam kaya amasu leire haire Manipur gi hauji oriba phibam asida Kuki singi nakal dagi oina Kuki gi damak kota case lepkani haina tawrambadagi khoisaunaraba miyamna mayum akai atoi pikhiba advocate ahumsu Kuki singna makhoi gi damakta thabak tawbagi Kuki sinduna Europe tour tawhanbagi khudam changdam leire haire Imphal area da lariba NGO singna Kuki singi NGO khara da funding tawungnaba honariba adu athuba mataba topiu loinana Manipur gi maitai Bangalore Association na nongmanini asida Peace Initiative Program ama sinanaba thawrang adu lepiu haire mahangna makhata na hairiba Peace Initiative Program asida Babloo Loitongbam na maroiba thawdang lauraga Kuki singda khudongchaba pinaba sinba program amani haina su maral sirakle mathakta palliba sing asina maram oiraga Babloo Loitongbam
Loitongbamga punna chꯠꯃꯤꯟꯅꯗꯨꯅ Kukisingi mateng pangliba miyanggi mihut oiramba amadi makhoi macha masu advocate amadi NGO makhoi na chathariba thabak thauramsing khudakta lepkadabani masida tholakpa afa fatta maitai lipuna loroi hairi